ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨ ꯉꯥ ꯂꯩꯕ ꯆꯠꯂꯨꯁꯤ ꯂꯋꯥꯏ ꯕꯖꯥꯔꯗ ꯑꯗꯨ ꯉꯥ ꯀꯤꯗ ꯀꯌꯥ ꯄꯤꯅꯣ ꯀꯝꯗꯧꯕꯅꯣ ꯂꯋꯥꯏ ꯕꯖꯥꯔꯒꯤ ꯁꯛꯇꯝꯗꯨꯁꯨ ꯀꯩꯀꯩ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ, ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯉꯥ ꯂꯩꯕ ꯆꯠꯄ ꯑꯩ ꯏꯆꯥꯅꯨꯄꯥꯅꯦ ꯏꯆꯥꯅꯨꯄꯥꯅꯦ ꯆꯠꯂꯤꯅꯤ ꯑꯗꯣ ꯆꯠꯂꯦ ꯑꯗꯣ ꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯩꯐꯝꯗ ꯌꯧꯔꯒ ꯉꯥꯗꯣ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯂꯩ ꯉꯥꯗꯣ ꯈꯣꯠꯄꯗꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯗꯣ ꯉꯥ ꯂꯩꯐꯝꯗꯣ ꯑꯃꯨꯛ ꯌꯧꯔꯒ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦ꯫ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯅꯤ ꯆꯠꯂꯣꯏꯁꯤ ꯄꯨꯝꯅꯃꯛ ꯂꯋꯥꯏ ꯌꯧꯔꯦ꯫ ꯑꯗꯣ ꯉꯥ ꯂꯩꯐꯝꯗꯣ ꯑꯃꯨꯛ ꯆꯪꯉꯨꯔꯗꯤ ꯑꯃꯨꯛ ꯁꯤꯗꯒꯤ ꯉꯥꯁꯤꯗ ꯂꯩꯔꯒꯦ ꯉꯥꯁꯤ ꯀꯦꯖꯤꯗ ꯀꯌꯥꯅꯤꯅꯦ? ꯁꯤ ꯀꯦꯖꯤ ꯀꯌꯥ ꯇꯥꯔꯦ? ꯈꯔ ꯆꯥꯎꯕ ꯑꯃ ꯑꯣꯏꯅꯤ꯫ ꯑꯁꯤꯗ ꯑꯃ ꯌꯣꯜꯍꯧꯔꯤ ꯆꯥꯎꯋꯦꯍꯦ꯫ ꯉꯥ ꯈꯔ ꯆꯥꯎꯕ ꯑꯣꯏꯅ ꯈꯟꯕꯤꯔꯤꯅꯦ, ꯃꯤ ꯌꯥꯝꯃꯤ꯫ ꯃꯈꯥꯗꯩꯅꯤꯅꯦ꯫ ꯁꯤ ꯃꯈꯥꯗꯤ ꯆꯥꯎꯕ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯑꯗꯨ ꯑꯆꯧꯕꯗꯨꯅ ꯍꯥꯞꯄꯤꯔꯣ꯫ ꯂꯋꯥꯏ ꯕꯖꯥꯔꯒꯤ ꯁꯣꯝꯒꯤ ꯀꯩꯀꯩ ꯌꯣꯟꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯗꯧꯅ ꯐꯝꯕ ꯀꯃꯥꯏꯅ ꯌꯣꯟꯕ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦ꯫ ꯉꯥ ꯄꯔꯦꯡ ꯁꯣꯝꯗ ꯌꯣꯜꯂꯦ, ꯁꯣꯝꯗ ꯌꯣꯜꯂꯦ ꯉꯥ ꯄꯔꯦꯡ꯫ ꯉꯥ ꯌꯣꯟꯐꯝ ꯄꯔꯦꯡꯅꯤ ꯁꯤꯅ꯫ ꯉꯁꯤꯗꯤ ꯆꯩꯔꯥꯎꯕ ꯐꯖꯅ ꯉꯥꯁꯤ ꯀꯦꯖꯤ ꯀꯌꯥ? ꯃꯉꯥ ꯇꯔꯨꯛ ꯀꯦꯖꯤꯗꯤ ꯀꯌꯥ? ꯑꯅꯤꯗꯤ ꯀꯦꯖꯤ ꯀꯌꯥ ꯇꯥꯏ ꯃꯥꯏ? ꯀꯦꯖꯤ ꯀꯌꯥꯅꯣ ꯃꯁꯤ ꯇꯥꯏ? ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯃꯥꯄꯜꯂꯣ ꯑꯅꯤꯗꯤ ꯇꯥꯏ? ꯃꯥꯄꯜ ꯃꯈꯥꯏ꯫ ꯑꯁ ꯐꯖꯔꯦ ꯉꯥ ꯀꯦꯖꯤꯗ ꯀꯌꯥ ꯍꯥꯏꯕ? ꯀꯦꯖꯤꯗ ꯀꯌꯥ ꯍꯥꯏꯅꯣ ꯑꯗꯨꯗ? ꯁꯤ ꯃꯆꯥꯁꯤ 200 ꯑꯗꯨꯅ ꯑꯆꯧꯕꯗꯨꯅ ꯀꯌꯥ? ꯃꯆꯥꯁꯦ 150 ꯌꯣꯜꯂꯤ, ꯑꯆꯧꯕꯁꯦ 300 ꯌꯣꯜꯂꯦ꯫ ꯅꯪꯅ ꯍꯟꯊꯕꯗ ꯂꯧꯒꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯒꯗꯕ? ꯁꯣꯝꯗꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ ꯄꯔꯦꯡ ꯌꯣꯡꯆꯥꯛꯁꯦ ꯄꯥꯛ ꯄꯩꯔꯦ ꯑꯣꯇꯣꯗ ꯅꯩꯔꯦ ꯌꯣꯡꯆꯥꯛ ꯅꯥꯄꯤ꯫ ꯕꯖꯥꯔꯁꯦ ꯅꯍꯥꯟꯗ ꯁꯥꯗꯣꯛꯄ ꯑꯗꯨꯒꯤ ꯑꯩ ꯅꯨꯄꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯕ ꯆꯠꯄꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯨꯛ꯫ ꯀꯩꯅꯣ ꯂꯩ ꯍꯥꯏꯁꯤ ꯅꯪꯅ? ꯀꯩꯅꯣꯃ ꯂꯩꯗꯣꯏꯁꯦ? ꯀꯩꯅꯣ ꯂꯩꯗꯧꯕꯗꯣ? ꯁꯥꯃꯔꯣꯏ, ꯇꯤꯜꯍꯧ ꯌꯣꯜꯂꯦ, ꯌꯣꯟꯆꯥꯛ ꯌꯣꯜꯂꯦ, ꯀꯩꯀꯩꯅꯣ ꯂꯩ? ꯈꯥꯃꯦꯟ ꯑꯁꯤꯟꯕ 마서 뽀지는 잡는 강이 마서 네네 kami simba akan nakali
lấy mà lấy đi phải đi cùng này đấy cái này đấy mình chỉ lấy đấy cái khi nó qua liền lấy đi chứ big pro đó nè cái hay không không để xin lấy cùng gì không lấy chứ cái nó mà hay này cái mình ha cùng đi cùng đi chứ lâu rồi 우리 블레이즈 팡 드라마에 막 싸움 싸우는 팡 나오더라. mga sigidi matang side video si luisin jarage adu mayam like share comment support abu ka winu sigidi matang side luisin matang video adu mu unar sesna mayam bye